Manipur Top Trending News na tungan-tungan reliable source sindagi lakot jaraga mata-matam di oiba maru oiba i-pausing patukuna kanghanjari. Hanbada border fencing amasung FMR Nagami chinga Home Ministry ga yana porkidre photo fawba nami nakidre hairi August 13 Indo-Myanmar ngamkai paringda tanahalamba FMR tanahan kidaba amasung sambal khachil lakpabu yaninga pongdok biba Naga Group ki maiki dagi UNC gi President na luchingba group asigi CSO singi milut singa ngasi Home Ministry gi Advisor NE AK Misrana luchingba official singa New Delhi gi Bandara Park Kalaiba 20 Subramaniam Bharti Markta wari sanabada nakal ani na yanaba warasin program kitabata natana nakal ani gi milut sing phawba punna photo nami nakidre jensi gi pauna haibada hiram ani sigi matangda nakal ani na yana porpangam kide adubu Nagami singi maiki dagi di ngamkhai paringda Lairiba Miyamga Maruk Mapang oibagi mari sokhandanaba center na honagadabani amasung Naga Group ki marakta thajanaba lehenaba honagadabani haiba wafam pongdokhiba laiki adubu nakal ani na wari sanabada yasinaba porpangam kidabadagi Nagagi minute singa mathangi wari sanabagi thabakti Naga Homeland paringda sambal khabagi thabak leplaba matungda chathagani haina pongdoklamki hairi aduga yasinaba portabadagi ningba kairaba Nagagi minute singa makhoina Manipurda yaur matung makhoi gi demand ani sibu taksinba khongjang laukhoklaba yai hairi Panbay abadi ngasi nakal anina wari sanabada Manipur lengaki N Ashok Kumar Commissioner Home su sarugyaki aduga Home Ministry gi maiki dagina AK Misra yauna official nipa na sarugyaki bani hairi makha tarakbadana nupi ama sikiba thaudoki case da nupi macha ani yauna juvenile mari police na fare numit kharan gi mamangda moirang PS na konba Hamapokpi makha lekai dagi class 9 tamlibi nupi macha ama video viral ama na maram oiraduna auri yanduna sijakiba thaudoki matangda police na su motoda lakot pakes amaga mari lenena nupi macha ani yauna juvenile mari fagale hairi paraba juvenile mari asigi manungda nupa macha amadi thogdok asida hakthengan chenabani mahakna laikidrabi nupi macha asibu blackmail amasung harassment taunaba thorang tormbani haiba wafum case asigi investigation tagi khangba ngamle aduga nupi macha ani amasung nupa macha amana video adubu viral ohelambada chenabani makoi loinamak juvenile justice act ki makhada child observation home da thamle hairi amaromdana manipur gi irang asi Hara ingkar rabasu mata puno makta saduna lahena bagi waklon ama mami chauna tari arang ba amasung samsung sajbuna pik thanna PUCL gi report reject tawre kokomina asuna pongdokri Manipur gi irang gi maramda thisinaba people union for civil liberties na senkiba independent people tribunal na tha asigi tunda ponglakiba lamai chatuk hena panba report adu aranba amadi samsung sajbuna pik thanbada natana irang asida maiti bulana pakthoklaga chintuki narco terrorist singi to khai tabagi manglan adubu maram chabagum puthorpana maram oiraga report adu Manipur gi miyam amadi coordinating committee on Manipur integrity kokomina reject tawri haina pawgi mifumda pongdokri nasi lampheda leiba kokomi gi office ta pangthukpa pawgi mifumda committee asigi convener Horizon mathoguna hai andak pongdok tiba report asi Manipur da irang loisilaga tangdu leitaba hanjilakpada mateng pangbagi mahutta miyam na khara kaunaklaba awa ana amadi miot minai adu amuk nahongna miyam da bisinduna inaw na irang thokanaba sinba report ni report asida atamnana samjin sajinba wafum kya hapchungduna achumbabu lana uhanaba amadi maiteibu hingsa yaitambagi mongda amasung anti India oina uttuna kokigidamak India amadi malengi miyamda mateng niba report amani haina lawi report achi tribunal gi report nate propaganda gi document ni report achi ku narco terrorist singna thawoina neklaga puthokhalakpa oirma yabagi maram lei haiki report asida irang asi imphal gi maitei singa kuki singbu Hana Tanthorpadagi Chusampur amadi Kangkupida Kut Hanbani haina Pongdokli adubu achumba wakamdi Chusampurda rally chatpa yaukiba masing yamba miyamna probung kangbai tamna laglaga maitei yum sing mai thaba haukibani Imphaldari matam adu India gi Vice President su thoram ama yauribagam loinana law and order gi pamdaba thodok amata mangda thokib leite probung kangbaida maitei yum mai thare haibagi pau bare orpadagi numidanga khaktada Imphalda hopani haibasi report amadi kutam changdam leiba wahumni loinana report asida High Court of Manipur na pikiba order amasu pali o na pikiba order aduna maiteibu ST oina ohenaba recommend tawkiba leite masigi matangda hanagi Chief Justice na kyarak hanna pongdokiba laikre report asigi lamai tungani thoida de facto ethnic partition haiba headline gi makhada Manipur asi hanana khaidoknarga leiba male haina malem amadi India gi miyamda ohannaba honor pani loinana poppy cultivation gi matangda lakba matamda generalize tokthokna nagasu maitisu popi thabagi thabakta yawi haiduna kopina pakshana tharibasing asibu upsinaba honor posu uru fangi Manipur popi thabasi jada 1995 ti ku kitaba humsing thabani habasi
NAB amadi atai lengaki agency singi report ta mayek sengna yaudun lairibani amaromda report asida arambai tengol amadi maiti lipul hariba loop ani sibudi yamna toina panba tengnei aduga kuki singi oiba ITLF kotu kuki inpi amadi kuki jo ausina simbasing kanthokuna thamnaba report asina konei haibaga loinana kulai paiba chin kuki narco terrorist singi matangda su korisu panba thengade haiki athobana makatana hai jiribamda angang yauna mioi taruk mihat thina hatkibagi matang Indian Army ki camp tagi Kamal Babu mangkibagi matang amasung lingthoi nganbi amadi hemanjet thiba khangdan laiba thodo singi matang da report asida wafum amata panba thengade loinana report asigi lamai yangkai ga nipanda maiti amadi India ani gi marka laiba mari asi yamna che naba oina uhali aduga tukidi mamangai dagi hona India ki movement singda sarup yarki haiduna aranba kya hapchinduna miyambu lanapu tunaba honor kle haiki Indian Army ki officer per capita kwaidagi miyamna yambada Manipur da oiri haiduna masibu maitai officer na ayambani loinana malengi thakta sanaba amadi art and culture yarum hiram tiada maitai masa singa India ki mixed pudun laglibani haiki Anda ta chathai kiba operation sinduda maitai macha amasu laikhidrabani amadi Afghanistan su maitai macha officer na mathau pangthokpa da thawai katkiba laikhrabani masigumba achumba sing losilaga maitai bu anti India oina utnanaba report asina hotnari haibaduna PUCL asi kuki singi sanitizer tauba group amani haibasi report asina makatana kongdorkri report asibu mapung fana amasung marik chumna nainanaba kokomina public review ama silagani loinana maduda hanglakpasing aduga loinana aranbasing machakaina putokuna PUCL da open letter ama thargani amadi legal action lakhotnanaba honargani hainasu pausida kongdorkri makatarakota Prime Minister Narendra Modi lakadra lakoida governor na preside tawna Raj Bhavan da security gi pibam review tawte hairi thasigi tarang mapanda governor Ajay Kumar Balana Churachandpur district ta chatuna torbungda hangba pre-fabricated resettlement camp amada changduna IDP singa unaba amasung health center ama Angarambada natana handaki chahigi NEET exam mai paklagaba ani yauna relief camp tagi mahi tamakiba mithoi mihelaba mahiresing okpa kongsatki mangonena numit adugi ayukta district aduda tungbaga loinana Churachandpur gi Lamkagi yang tamda laiba peace ground yauna public ground anigi fivum yengsinkiba amasung helipad ki fivum su yengsinkibana mathang thada Prime Minister Narendra Modi soidana laklaba yai haibagi wafum larikpaga loinana ngasi nungtil governor na chair loduna Raj Bhavan da awangba thaki security mifam review tawba mifum ama pangthokre pausina phangba pauna haibada ngasigi mifum adu nungtil pung mari helakpadagi kawaga yachanglakpa pawda sathaki mifum asida chief secretary DGP amasung security advisor susaruk yaki hairi mifum asi governor na ngarang Kohima gi Raj Bhavan da Nagaland gi kundani suba governor oinasu thabak tunabagi damak wasak law matung ngasi namig yung matung da Imphal da halaklaba matung ikan kana da pangthokibani hairi adum onamak ngasigi security review gi mifum asida kari karamba security ga mari lainaba hiramda putoktuna khanakibagi haiba khangba ngamdrabasu Prime Minister Narendra Modi lakpagi mau oinana Home Ministry gi maikai dagi Manipur da ohiningba law and order gi fivum gi matangda kanaba oigani thajunari panba yabadi Ministry of Home Affairs gi Union State Minister Bandi Sanjay Kumar su thasigi kunga nipanda Imphal da lakani haibagi official oiba ofum Home Ministry gi maikai dagi Manipur lengakta khangalakpa laikhrabani adum oinamak governor na Churachandpur public ground ani amasung helipad ki fivum hakthengana yengsinkhrabasu Prime Minister lakani haibagi official oiba wafumdi hojik phawba pungdokpa leiti hairati amaromdana Kuki Nepali CSO sing mifum pangthokre Tangkopi district ki Langki Choi khulda Kuki amasung Nepali Gurkha CSO sing gi lusingbasing mifum umu pangthokuna group ani gi marka lainarakpa mari hena chesil hanaba amasung ing tapa amadi amata oiminabagi matangda yanaba purakre mifum adu Southern Hills Chief Association Get Together of Kuki Nepali Gurkha gi CSO leaders haibagi makhada simbani hairi asi pawdumada soiki lamkiba wasu mapigani channel asi bunuk sibiduna share amadi subscribe tawbibi dama haingai tan tharap khondok sari amadi makhatana myam gi seba tawba ngamba ojage